Ngarang numidang pung mapun makhairom tarak pada monsang mahiru singi lusing bamari ne kaksing lam khai da santen te leiba makhoi gi yum tam na hanbegi lambi da Honda Activa ama amasung auto amada lakpa sakhang to mi taruk tare lom no wang phum amata tawdana tamthina phurak pada gi mi ani sok tuna aru phim da laikan nakre hairi thawdo gasigi matang da santen district ki jafo village da leiba mungsang naga students union gi general secretary wangler philip monsang na ngasi kaksing ps da complaint report ama file tawkre hai report aduna wakat khibagi matung inna jafau khuldagi STS ki president Gordon Kiriluk asigi general secretary wangler Philip Liwa Khulen village ki TS holchin amasung TS monin santen te leiba makhoi gi mayum dhanabagi damakta kaksing lamkhai gi palen tamna lakpada Bijaypur manakta khong hamning lakpadagi ngahep khamdun leiringai da sakhang da basing asing wang pong tawdun phuchaibagi thabuk chatrakibani thawong asida Gordon Kiri amasung TS Helison pibam luna sokibani hairi mioi mari asida furam laba matung sakhang daba sing aduna palel lomda khonglai thuna satuna nanthoki aduga soklaba mioi sing di komla thabi PIC da bukatun layengki hairi maram asina thawdok asida sera mioi sing bu atho matam da police na thido pi amasung monsang naga custom gi matung ne wail chathabai hanbiu haijakibani hairi thawong asiba monsang tribe union CRT UP ru ki president NG Benithan gi serul amana swakan mumda kandem torakli Nagaland the Laban Nagana taba tribe single humidigi state speed roy thasi kungenipan the Nagalang na pangthoke but cabinet me from the low kibore kimatung in the Nagaland the Laban Nagana taba purup sing Naga tribe the register of indigenous inhabitants of Nagaland RIIA gimakha the yelhumi sing hibig state indigenous state speed roy haine wore blowri haidi wafamasin Nagaland lenga ki wanga yung luisu uriba minister KG Kane na pongdu kibari Nagaland lenga ki register of indigenous inhabitants of Nagaland asi Nagaland the Laban musing bu yelhumi ni haiduna sakang matik saraba haiduna yengsinaba amasung inner permit system ningthijana sanhanabagi pandamda semkibani haireduna minister asina phongdorkiba ILP ningthijana sanhanbaga loina kana kana bu yelhumi singno haibada ikhuigi lenga ki maikedi ihan hana khangdok ki thabuk asida ayetpa kaya mayuk na gadawri hairi panbe abadi Nagaland gi nan Naga Purup Marina Nagaland lengak na sathargliba verification process singna duna court wakalak padagi lengak adugi RIIN gi process suspend tawduna thamlibani magna makata na hai Nagaland lengak na RIIN gi thabuk sing satharak pa asiga schedule tribe states ki mari leina de schedule tribe sing de tongan constitution gi provision sing na protection pijabani hairi Nagaland lengak na RIIN gi thabuk satharak pada masigi mayukta lebli basingi manungda kuki kasari garo mikir karbona sing proof sing yauri haina supongdoki President rule lengang na IDP singayum da hongjil hangani haiki wafam hingchabi gi sari uigi dori branumit kuntra gan humdoi ni gi manung da thori yanduna siba mioi ani sure lengak na karamba matam da IDP singayum da hanjil hangani December mari 2024 da kuki terrorist sing Technopol district ki laikhaw khulda mitei masa tara humdoi hatpada yaukiba maisnam sana jawba kunithoi gi mayam basu thori yanduna siramle February 2025 ki Manipur da salayagli president rule lenga ki ahan basip secretary oiba Prasan Kumar PK Singhan Imphal mayul da pangthok miyam tin belenga ki thorom amada relief camp da leragli ITP sing buchali basahi asigi July thadagi horaklaga December fawagi manungda tangka kohum thokna masagi mayum sing da hanjilhalagani amasung December fawagi manungda Manipur da relief camp amata lehallaroi haina phongdok tuna miyam da thajaba piram bagi matung inna lenga kasina thabuk asigi matang da maming tegi oina masinda mai muba horaklabasu ngasi fawon na khai seng na IDP singbo masa masa gi mayum da hanjil handringai gi serekta mamang thagi kungani panda gi na ngasi October kuntra ga mathoi gi numit kuntra hum gi manungda relief camp da lerekhiba gi thawri yandun laikidaba class 9 tamli bun pamasa ama yawnam yoi ani sure ngasi gi thawdok asi ayuk pung tarik ke makhairam tarak pada Imphal West District ki Imphal Police Station gi manung cheliba kabo laikai diulalan da hangba relief camp amada thoki bani thawdok asida thawri yanduna sijakraba mi edu gi maming maisnam Bijay Kumar sahi kuntraga mathoi apok em siam kuhai kawi yaripok kak maya dagini hari pause asin imung manung dagi phangwa paun haibada ngasi thori yanduna laikidrba M Bijay Kumar gi sana jawa ko masagi sahi kungani thoi kak ta sukiba manaw nupa ama sumi 2023 dagi sathrakli lan asigi yamna akan matam de oikiba mamang sahi 2024 gi December mari da Technopol district ki masi police station na konba laikhaw khulda kuki kulai paiba singna mithi masatara humdoi hatkiba thawdok ta yautuna laikidabani hairi Manaw nupa laikidaba thawdok adudagi M Bijay Kumar mahak loina bi Rosni ga loina nakabu laikai gi relief camp asida leirakibani adubu mahak depression gi khudongchada mayok narpadagi masidagi fanana hidak lang thaksa tharkiba mioni hairi ngasi wangan bada mahak tunglam badagi hawgalam laba matung ikan kanadana mahak na leirakliba relief camp gi yum adugi manakta thawri yanduna sirambani hairi laikidabagi sahi mangarum surabi Masanupi ama amasung thatara room khakta ngai masanupa ama lehauri thawdok asigi matang da police na case ama lokhalaba matung leikhidrabagi haksang rims ki meral sang da postmortem examination tawraba matung da imung manung gi mi sing da khusin nakre
Panbe abadi September kungani pan gi nungalam dai pung ani ge makhairam tarakpada Jiribam Police Station Koliba Jiribam Higher Secondary School da hangba relief camp da sangji from Lodun School asimak ta class 9 tamlamba masagi sahi taraga mari rom da suriba yunembam angamba pokpa Wai Romeo ko bonu pamasa amasu school asigi campus ta laiba cycle set ta thawri yanduna laikidabani laikidra wai angamba Berobakra subdivision ki manung chanba lamtai khunang dagi mapa mapa amasung masin manau singa loinana lanjilak tuna rip camp asita lairakibani mak laikidabagi report pauche asina mak na thawri yan kiba cycle set tagi yauna mak amasung mak ki apok bagi photo ga konana September 2025 ki edition da phongki Adam oina ngasi su relief camp da lairakhiba maisnam Bijay Kumar laikidabagi thodok thorakpadagi pauche asina ngasi numidang oram pung taruk kamina taraka mapan rom tarakpada laikidaba yurembam angambagi apokpa Romeo ko telephone da sanakhiba wari da mak ki masanupa gi aroiba mathau mangam Pangtok Luikre Jiribam District Administration ki maikedi gi lupa lising manga amasu tara gi senfom ahum lak pirak tuna punna lupa lising kun gi senfom mateng oina pirak se haina phongdorki panbe abadi chief secretary orampa PK Singhana relief camp da lerakliba IDP singbu July thadagi horaga December fawbagi manung da tangka ko hum thokna masagi mayum singda hanjil lagni khairam labasum mahakna Pham asidagi transfer tawkraba matungda di kangpok pungmore amasung Surasanpur dagi lanjina kibe miyoi singidi mayum hanjil hanbagi thabuk khara tab thakigani haiba wafam lengaki maikai dagi miyam da phongdor ko laikhrabani Sairak sida Jiribam Yurembam angamba amasung Diwlalen da Masnam Bijay Kumar na thawri yanduna laikidaba thodok anisigi mamang da su relief camp kharda sangjafam lorok liba IDP khar su thawri yanduna laikidaba gi thodok sing thokhrabani Police ka khut thoknarba matung Mumbai hostess Taker Sikre angang taraga taruk rescue tokre Mumbai gi poe area da sagol sen numita angang taraga tarit hostess oina phaduna thambagi maral sirba miyoi Rohit Arya police ka nongmai kapna bagi thodok amada sokiba matung Sikre police ki matung ina rescue operation ama chathakibada Aryana air gun ama sijinaduna kaplak padagi police na so handuna round ama kapki maru aduna Arya gi yet thangba thabak tapan ki amasung leng chathringe de sikhi mahaki postmortem JJ hospital na chathaki Aryana audition amade haikibada madugi angang khutpu ama moithem tawduna purakhiba RA studies ko ba pikpa film studios amagi manungda angakpa police ka mayuknaba adu thokibani angang sing adu loinamuk sahi nipan dagi taraga mari marakta leidiba singni asoi angam thoktanaba rescue tawringai da mamangda pung anirom hostess oina thamki OI police station na pung amaga minute nifuk amanga PM adwaida distress call ama phangki amasung special adugi team ama khudakta mafam adu thumki khudakta negotiation sing hauki amasung mahakna angang sing adu thaduk lo uya khide makhui adu sokhan gani haina mahakna ki halakkiba da police team aduna bathroom gi khuthang da namdana changsin ki amasung angang taraga tari adu loina maktek ta kaidana kanki thoduk adu ki mamang da suicide tawduna sibagi muhutta mahakna hostess phaduna thamba ama oina khankibani haina Aryana video ama thagatlamki police na air gun adu recover tawkhre amasung mafam adu dagi chemical kharsu phangkhre poida residential building amagi ground floor da laiba RA studios web series audition amagi damakta angang sing adu invite tawkhibani chief ministers my school beautiful school campaign ki makhada haukiba PLC sanitation monitor project haiba ko sanitation campaign amagi damakta department anduna mangonda pigedaba selwali haina department da maral sikhi Let's Change haiba mahaki 2016 da haukiba campaign adugi saruk oiba project aduda school children singbu ambassadors of cleanliness ohenaba pandam thami haina mahakna haiki mahaki thabuk adugi damakta department lupa crore ani sanction tawki adubu January 2004 dagi mangonda pirak khidre haina mahakna haiki sahi asida mahakna hunger strike amasta thaki amasung matamdagi education minister Deepak Kesker dagi haktheng na thajaba sing piraba phawada program aduki mahakpu inthorakhi haina official sing da maral siki Arya gi matung inna Kesker na ko na hana pigani wasak tuna mangonda lupa lakh 8 amasu lupa lakh 9 gi check ani pirak se haiki atubu wasak adudi kaidengoi da pangthok kidre adum oina Maharashtra education secretary Ranjita Singha Diol na project adugi damakta Rohit Arya da lupa crore ani pina bagi agreement laite haina singdokre mahakna thabuk adugi damakta chongthok tuna tawjaki bani amasung thabuk adugi damakta certificate ama pikre madugi matung da mai sala sundar sala program thabuk ta onthok na mahakna government ga khanaki adubu madu thabuk oikidre Maharashtra government na Rohita Arya da pifam thokpa amata leite haina education secretary na haiki US tagi Indian listing anigas sadret ka maudra tharakre January matung dagi criteria sudaba masung US ta ain gi wangmata leibigi damakta yamdrabada Indian national chani listing aniga sadret ka maudra halakre haina sagol sen numita government na phongdokre home ministry ge wangang loi Randir Joyambala na masing adu phongdokhibani UK dagi su Indian chamarum deport tawrakre haidi Indiana Tajikistan Airways
develop amadi upgradation tawbada dollar crore tara sizinaki report Tajikistan aini airbase develop amadi upgradation tawbada India na dollar crore tara sizinaki haine report amana phongdorakli report asigi matung ina Tajikistan aini airbase asili singam sawpan modragi matamdagi Indian strategic airbase ama oina sijina tuna lakibani adubu Tajikistan gi aini airbase sahi mari gi mamangdagi lebak ani gi marakta yanaba amagi makhada agreement adu loisinkhre hairi hiramasi gi matangda India government gi maikaidagi di hojik fawbagi oina wafam amata phongdorakpa leitri ningsing baya badi 2022 da India na Tajikistan aini airbase ta lanmi amadi atai atopa khusu khulai pumna Purak Kankhre Tajikistan ki aini airbase asi sizinaduna India na Northern Alliance ki chief amadi Panjashir gi ser haina khangnaba maming leiraba Ahmad Shah Masud ki thawai kankibagi thodok leiki Tajikistan gi aini airbase thadokpagi mangjaba kaya amadi lei adubu hojik airbase asi sizinadana satellite ki mating loba ngamle hairi